ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯣꯏꯔꯦꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁ ꯂꯥꯏꯈꯨꯔꯥꯝ꯫ ꯅꯨꯄꯤ ꯑꯃꯈꯛ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯒꯥꯟꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯡꯒꯥꯟꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯡ ꯌꯦꯠꯂꯗꯨꯅ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯈꯪꯏꯟ ꯏꯟꯊꯣꯔꯛꯄꯒꯤ ꯃꯇꯧ ꯑꯃꯈꯛ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯍꯛꯆꯥꯡ ꯑꯁꯦ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏꯗ꯫ ꯀꯔꯤ ꯀꯔꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯄꯣꯠꯁꯦꯝꯕꯨ ꯍꯤꯡꯈꯣꯜ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯕꯖꯥꯠꯅꯣ? ꯑꯃꯥꯏꯕꯤ ꯂꯩꯔꯥꯡ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯕꯗ ꯑꯃꯗꯤ ꯁꯪꯗꯥꯏꯅꯕ ꯌꯥꯝꯅ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯈꯛꯅꯤ꯫ ꯏꯕꯣꯆꯧꯕꯅ ꯀꯧꯕꯗꯒꯤ ꯃꯍꯥꯛ ꯂꯥꯛꯄꯅꯤ꯫ ꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯏꯕꯣꯆꯧꯕꯕꯨ ꯀꯧꯏ꯫ ꯏꯕꯣꯆꯧꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯅ ꯍꯥꯏꯔꯛꯏ, "ꯇꯥꯗꯥ, ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯁꯦ ꯀꯔꯤꯅꯣ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯊꯣꯡꯒꯥꯟꯒꯤꯅꯦ ꯀꯣꯟꯊꯣꯡ ꯑꯁꯦ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤꯗꯅꯦ ꯍꯩꯅꯗꯕ ꯁꯃꯤꯠ ꯑꯃꯈꯛ ꯐꯥꯎꯔꯛꯏ꯫ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯦꯕꯨ." ꯏꯕꯣꯆꯧꯕꯅ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ ꯂꯩꯔꯥꯡ, ꯀꯔꯤꯕꯨꯅꯣꯅꯦ ꯆꯤꯡꯅꯔꯤꯕ ꯑꯗꯨꯕꯨ? ꯑꯗꯨꯒ ꯀꯔꯤꯕꯨꯅꯣ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯏ ꯍꯥꯏꯔꯤꯕꯁꯤꯅ?" ꯂꯩꯔꯥꯡꯅ, "ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕꯗꯗꯤ ꯐꯖꯗ꯭ꯔꯦ. ꯑꯩꯅ ꯍꯥꯏꯔꯕꯁꯨ ꯅꯈꯣꯏꯅ ꯊꯥꯖꯒꯅꯤ ꯅꯤꯡꯗ꯭ꯔꯦ. ꯑꯗꯨꯕꯨꯅꯦ ꯇꯥꯗꯥ, ꯌꯨꯝꯐꯝ ꯑꯁꯦ ꯃꯔꯣꯜ ꯑꯃꯗꯤ ꯂꯣꯜꯂꯤꯀꯣ. ꯆꯦꯛꯁꯤꯟꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ. ꯑꯩꯒꯤ ꯏꯁꯥꯗ ꯑꯁꯤꯒꯨꯝꯅ ꯐꯥꯎꯕ ꯑꯁꯦ ꯈꯛ ꯑꯔꯥꯟꯕꯗꯤ ꯑꯣꯏꯗꯕꯅꯤ. ꯑꯗꯨꯕꯨꯅꯦ, ꯐꯔꯦ, ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯕꯤꯌꯨ. ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ." ꯑꯁꯤ ꯍꯩꯔꯝꯂꯒ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯡꯒꯥꯟꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯅꯥꯛ ꯌꯦꯠ ꯇꯥꯍꯥꯅ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯏꯁ, ꯅꯨꯡꯊꯤꯟꯒꯤ ꯄꯣꯕꯝ ꯑꯁꯤꯗ ꯐꯥꯎꯕ ꯍꯦꯛ ꯑꯁꯨꯝꯅ ꯃꯌꯥꯏ ꯀꯜꯂꯕ? ꯑꯆꯝꯕ ꯑꯃꯗꯤ ꯑꯣꯏꯔꯝꯂꯣꯏ. ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦꯀꯣ." ꯄꯟꯊꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯆꯧꯕꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯋꯥꯐꯝ ꯑꯗꯨ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯃꯨꯛꯁꯨ ꯑꯍꯦꯟꯕ ꯋꯥꯈꯟꯗꯤ ꯈꯜꯂꯨꯗ꯭ꯔꯤ, ꯃꯔꯝꯗꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯆꯥꯎꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯏꯕꯣꯆꯧꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯃꯦꯝꯊꯣꯏ ꯑꯁꯤ ꯃꯤꯔꯣꯜꯂꯤ꯫ ꯊꯥ 9ꯃꯨꯛ ꯁꯨꯔꯤ꯫ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡ ꯑꯁꯤꯅ ꯈꯨꯟ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯅꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯁꯥ ꯑꯁꯤꯕꯨ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡꯅ ꯆꯠꯇꯨꯅ ꯀꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯗꯤ꯫ ꯊꯦꯝꯕꯨꯡꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕ, ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯐꯝꯅꯣ? ꯑꯩꯗꯤ ꯋꯥꯈꯜꯒ ꯇꯥꯕ ꯉꯝꯗ꯭ꯔꯦꯗ." ꯏꯕꯣꯆꯧꯕꯅ, ꯑꯩꯁꯨꯅꯦ ꯋꯥꯈꯜ ꯇꯥꯗꯦ. ꯑꯗꯨꯕꯨꯅꯦ, ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤ. ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯅꯪꯒꯤ ꯅꯊꯧꯗꯣ ꯇꯧꯖꯔꯨꯔꯣ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯊꯣꯏꯗꯨ ꯃꯁꯥꯗꯨ ꯑꯣꯝꯆꯥꯛꯅꯔꯗꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯐꯨꯍꯜꯂꯝꯃꯤ꯫ ꯊꯥꯁꯨ ꯑꯁꯨꯝ ꯁꯤꯊꯔꯛꯂꯤ꯫ ꯃꯦꯝꯊꯣꯏꯅ ꯃꯄꯥꯜ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯕꯠ ꯂꯥꯎꯅ ꯁꯝꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ? ꯃꯁꯥ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯗꯨꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯃꯥꯡꯊꯛꯇ 2-3ꯂꯛꯇꯤ ꯊꯦꯡꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯍꯥꯏꯐꯝ ꯈꯪꯈꯤꯗꯕꯅꯤ꯫ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦꯅ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯎꯔꯤꯕ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ? ꯅꯠꯂꯣꯏꯗ, ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯃꯃꯥꯡꯊꯛꯇꯁꯨ ꯑꯩ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯥꯄ ꯑꯗꯨꯗ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯁꯣꯟꯊꯥꯡꯅꯅ ꯂꯥꯎꯔꯛꯏ, "ꯑꯄꯨꯝꯕ, ꯑꯄꯨꯝꯕ." ꯃꯦꯝꯊꯣꯏ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯀꯅꯥꯒꯤ ꯑꯄꯨꯝꯕꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ, ꯂꯥꯏꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯧꯂꯣꯠꯇꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯈꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯒꯤ ꯅꯤꯡꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯦꯝꯊꯣꯏ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯝꯃꯤ꯫ ꯈꯪꯕ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯊꯛꯀꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪꯕ ꯐꯥꯎꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯦꯝꯕꯨꯡꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯃꯦꯝꯊꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ?
ꯑꯁꯨ ꯊꯦꯡꯂꯕ ꯃꯇꯝꯁꯤꯐꯥꯎꯕ ꯏꯃꯨꯡꯗ ꯆꯪꯂꯛꯇ꯭ꯔꯤꯕꯗꯤ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯗꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯐꯂꯞ-ꯐꯂꯞꯇꯤ ꯌꯦꯡꯂꯤ꯫ ꯃꯦꯝꯊꯣꯏ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯤ꯫ ꯇꯨꯝꯕ ꯑꯗꯨꯗ ꯃꯪ ꯑꯃꯈꯛ ꯃꯪꯂꯝꯃꯤ꯫ ꯃꯪ ꯑꯁꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯁꯃꯤꯜ ꯑꯣꯏꯅ ꯐꯥꯎꯈꯤꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯤ꯫ ꯃꯇꯝꯗꯣ ꯃꯦꯝꯊꯣꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯈꯣꯏꯖꯤ ꯈꯥꯗꯁꯨ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪ ꯅꯋꯥ ꯑꯗꯨꯅ ꯊꯥꯕꯨꯡ 7-9 ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯑꯅꯤꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯗ꯭ꯔꯤꯉꯩ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯦꯝꯊꯣꯏꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯀꯧꯔꯛꯏ꯫ "ꯍꯣ ꯏꯃꯥ! ꯏꯃꯥ! ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ!" ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ꯫ "ꯍꯣ ꯏꯃꯥ! ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ! ꯏꯄ꯭ꯋꯥꯒ ꯁꯥꯟꯅꯒꯦ ꯑꯩ꯫ ꯏꯄ꯭ꯋꯥꯒꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦ." ꯑꯁꯨꯝꯅ 2-3ꯂꯛ ꯀꯧꯔꯛꯄ ꯑꯁꯤꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕꯤ ꯃꯦꯝꯊꯣꯏꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣꯅꯦ ꯃꯄꯥꯟꯗ ꯀꯧꯔꯤꯕꯁꯤꯕꯣ? ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ꯫ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ? ꯌꯨꯝꯊꯪꯅꯕꯒꯤ ꯑꯉꯥꯡꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯦꯝꯊꯣꯏ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯃꯨꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯇꯨꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯗꯤ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯦꯝꯊꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ?" ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨ ꯃꯉꯛꯇꯨ ꯇꯞꯅ ꯇꯞꯅ ꯅꯣꯝꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯃꯈꯣꯏꯅꯅꯦ ꯏꯄ꯭ꯋꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯎ, ꯃꯈꯣꯏꯒ ꯄꯨꯟꯅ ꯁꯥꯟꯅꯁꯦꯅ ꯍꯥꯏꯔꯤꯕ." ꯋꯥꯐꯝ ꯑꯁꯤꯗ ꯃꯦꯝꯊꯣꯏꯗꯤ ꯉꯛꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯀꯅꯥꯒꯤ ꯏꯄ꯭ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ?" "ꯏꯃꯥꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤ ꯇꯝꯂꯤꯕ ꯑꯉꯥꯡꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯏꯄ꯭ꯋꯥ ꯍꯥꯏꯁꯦ ꯏꯃꯥ꯫ ꯏꯄ꯭ꯋꯥ ꯅꯨꯄꯥꯗꯨꯗꯤꯅꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯖꯥꯠꯅꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ." ꯃꯦꯝꯊꯣꯏꯅ, "ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯛ ꯈꯪꯕ ꯉꯝꯂꯤꯕ? ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ." ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯅ ꯍꯤꯒꯠꯂꯒ ꯈꯨꯝꯂꯛꯏ, "ꯑꯩꯕꯨꯔꯣ? ꯑꯩꯗꯤꯅꯦ ꯊꯋꯥꯏꯅꯦ ꯊꯋꯥꯏ, ꯏꯄ꯭ꯋꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ, ꯄꯨꯗꯨꯅꯗꯤ ꯆꯠꯈ꯭ꯔꯔꯣꯏ꯫ ꯀꯗꯥꯏ ꯏꯄ꯭ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ." "ꯀꯔꯤ? ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯆꯥ ꯄꯨꯈꯤꯕ ꯌꯥꯔꯣꯏ, ꯃꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅꯅꯦ ꯑꯉꯥꯡ ꯑꯁꯦ ꯄꯤꯒꯗꯕ ꯂꯩꯇꯦ꯫ ꯑꯩ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ, ꯆꯠꯂꯣ ꯊꯨꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩꯗꯤ ꯏꯄ꯭ꯋꯥꯕꯨ ꯄꯨꯗ꯭ꯔꯤ ꯃꯈꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯗꯤ ꯑꯀꯤꯕꯁꯨ ꯑꯃꯨꯛ ꯐꯥꯎꯏ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯁꯨ ꯑꯃꯨꯛ ꯐꯥꯎꯏ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯅꯪ ꯃꯇꯣꯏꯅꯔꯥ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ? ꯅꯪꯂꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯃꯅꯨꯡ ꯑꯁꯤꯗ ꯇꯝꯅ ꯂꯥꯏ ꯁꯥꯗꯨꯅ ꯇꯝꯅꯔꯤꯕ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯔꯤꯕꯁꯦ ꯅꯔꯣꯟ ꯆꯨꯝꯃꯨ ꯑꯉꯥꯡ ꯅꯪ." ꯑꯉꯥꯡ ꯑꯗꯨꯅ, "ꯑꯩꯗꯤ ꯊꯋꯥꯏꯅꯤ, ꯃꯇꯝ ꯑꯃꯗ ꯄꯂꯦꯝ ꯏꯃꯥꯒꯤ ꯆꯤꯌꯣꯝꯅꯨꯡꯗ ꯇꯥꯎꯖꯤꯡ ꯃꯔꯨ ꯑꯣꯏꯅ ꯍꯨꯟꯈꯤꯕ ꯑꯃꯗꯤ ꯃꯌꯣꯟ ꯆꯣꯡꯈꯤꯕ, ꯃꯗꯨ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯧꯕ ꯑꯁꯤꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯒꯅꯤ꯫ ꯀꯗꯥꯏ ꯑꯉꯥꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ, ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ." ꯃꯦꯝꯊꯣꯏꯅ, "ꯌꯥꯔꯣꯏ, ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯕ ꯌꯥꯔꯣꯏ, ꯄꯤꯁꯨ ꯄꯤꯔꯣꯏ꯫ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯄꯤꯒꯗ꯭ꯔꯥ? ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯊꯨꯅ ꯆꯠꯆꯍꯧ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯍꯥꯛ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯔꯣꯏ." ꯑꯉꯥꯡ ꯑꯗꯨꯅ, "ꯏꯁ, ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯔꯤꯕ? ꯍꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯔꯤꯅꯣꯕ? ꯑꯩꯗꯤ ꯆꯠꯂꯣꯏꯅ, ꯏꯄ꯭ꯋꯥꯒꯤꯅꯦ ꯊꯋꯥꯏ ꯑꯗꯨꯕꯨ ꯄꯨꯗ꯭ꯔꯤꯉꯩ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯣꯏ." ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯇꯧ ꯑꯁꯤꯗ ꯃꯦꯝꯊꯣꯏ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯤꯕ ꯑꯗꯨ ꯁꯨꯃꯥꯡꯗꯨꯗ ꯊꯨꯅ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯁꯒꯜ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯈꯠꯂꯤ꯫ "ꯍꯧꯒꯠꯂꯣ, ꯊꯨꯅ ꯍꯧꯒꯠꯂꯣ, ꯑꯗꯨꯒꯅꯦ ꯊꯨꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯏꯆꯤꯡ ꯆꯤꯡꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯈ꯭ꯋꯥꯡꯗꯒꯤ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯦꯝꯊꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯦꯝꯊꯣꯏ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤꯁꯨ ꯀꯥꯔꯤ, ꯁꯣꯔ ꯑꯗꯨꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯕꯨꯛ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ,
Karino? Kari mangno? Aina hujing mangluriba mang adubo. Pikliba isa achibu sakhangdabi angang mahangna thangna thinduna hatpa. Aigi mangase maku mangni. Aigi isadi mangbu yaro. Nongmagi ahingi matam amakhakni yum aduda lairiba mipum khudimak loina tumna himnakri. Matam asida yungi akoiba mafam aduda charai amuba setpa kanagumba amakhakna tamna chatli. Makhong khongthang adu mina takini haibegi matagum yamna tamna thangduna chatlibani. Misak asi atei kanasu natte khul laikai asimaktada leiba laitin sanaba amaiba kundumni. Mahangna ibo chawbagi yum asida phattaba thawai angang nupi macha adubu thajili. Aduga yum asida leiriba mipum khudimakta aki akhangba pihalami. Amasung memthoigi pibuknungda napuriba angang asibusu hatoknaba hotnarami. Aduga mahakna ngasigi thenglaba matam asida yum asida amu lakbagi maramna mahakna thawai nupi macha angang aduda sinakiba thabak adubu hojik phobo pangtholaktaba asida kari karam tawba yawraba janu haiduna yingsinba laklibani. Kondumna khali kadaida leikre madugi angang aduba numidang khudingi tamna aduna aki akhang piyu hairaga lotuna adum leiraba jara mahakbo soidana oiramgani adunane hojik phoba aina sinakiba thab adu mahakna pangthokpa ngamjibase khanganidana angang na ngasiri ai onthokna sawningkreda mahakna matamase kayada manghalibanu yengu nang hairibasini ko yum adugi saijin mapa adwaida changshinduna lepi mamit aduna amamba marak aduda koyeng yengi aduga hairei mahak mafam asida hekta kauri aduga chapchabi wafam ma hainaregi natrabadi yaroidori Majil aduda mana khangjaba laiwa khara sonduna thawai angang nupi macha adubu kaurami. Mahangna adumna kauraba aduda thawai angang adusu thuna yangna mahaki manak tamna laklami. Kondumna angang adugi thawai aduda yengduna hairei. He anga nangise aibu usitriba haibadra. Chapu manungda hapchinduna leiron chanduna thamu haibra nang. Wafam asida angang adudi akiba ma phawri aduna khumlei. Adumnadi tawbiganu. Aigi punsi ase layo nungda phumjinduna laibadi ai ngamjaroi. Kodumna adudi karigi aina sinakhiba thabo adubu hauji phoba nangna pangthokpa ngamjiba aki akhang piyu hairaga nangdi tumina lotuna leiriboi masiro aina nongonda haikhibo phamadubo aisu phana kanadi honabani adubu ngamdaduna tawbani ai soidana ngamnaba honajaraki numit kharani dagadi aingonda matam bibiyu. Kodumna Pare numit humni amaga nangondane aina matam piragi masigi manung asida nangna angang asibu nangna hek hatpa ngamdraba nangbu aina awapumda soidan tahangani masima nang khanguko ai yamna piendrabani ai yamna saunglabani ningamdaba kaya asigi lamandine aina soidana singkhigani pare nathaudo pangthokjaruro numit humni asigi manungda angang asigi thawai adubu nangna puraga mongpham tamna lauko Asi hairamlaga amaiba kondum adu thongalomda thokhirami. Thawai angang adusu mapugi yatangtu innana yum aduda koilei leiduna paiba hokri. Amuksu makhol adu hauna nui aduga amuksu khojel adu kana laurami. Migi yanakha yengul aduda makhong aduna dangdang amu cheli. Ahing aduda tamna lai saduna leikri. Mathangi ayukni ibo chobana machanupa thengmungbu yengduna hairei. Ipagi themo Ai karigmu wa amata haigero Paba kariwa hekta haibiyu Ngarang hingi khojelado nang tahubra Thembungdu khara ngakna khumlai Kari khojelmuno paba Ipanane yumase yamna chingnari Phattaba khara lairi haibase ipana thengkhang ahum marirati suri thengna Ipagi bungo laise amukta khurum thokpana phagadaba male aidi Thembungna irai laina amu khumlai Kari wano paba se ahal oiraga wakhaldo angang machadona sum tawsilagli kari su tawdi yumase ibo jogon hoi phare masinane wakam ma oigre aduga aina amu haigi khaliba sina imong nupigi masa asina thabum masing asum lamsilakpa asida imong sidane nupiga leite mahagna imungi kunum singa se loina tawduna leire mase tawhanba chumdri Nane dono kauraga yum asida matam khara lehansi haibro Thembungna Ine to loigisu imungdo anaye ka yawbanina
ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯌꯥꯔꯛꯂꯣꯏ ꯍꯌꯦꯡ ꯌꯥꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯍꯦꯛꯇ ꯀꯧꯁꯤ ꯃꯥꯅꯁꯨ ꯀꯩꯁꯨ ꯂꯩꯅꯤꯡꯉꯣꯏꯌꯦ ꯇꯟꯖꯥ ꯑꯁꯤꯗ ꯃꯦꯝꯊꯣꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯀꯤꯔꯦ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯑꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯖꯕ ꯐꯥꯎꯏ ꯑꯗꯨꯒ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯃꯒꯤ ꯃꯃꯤ ꯑꯃꯗꯤ ꯁꯃꯤꯟꯁꯨ ꯎꯕ ꯑꯗꯨꯝ ꯐꯪꯏ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯇꯥꯏꯕꯪꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯪꯂꯥꯟꯗ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯑꯀꯤ ꯑꯈꯪꯕ ꯑꯗꯨꯝ ꯄꯤꯔꯔꯦ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯔꯦ ꯕꯥꯕꯥ ꯊꯦꯕꯨꯡꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗꯤ ꯍꯧꯅꯁꯥꯅꯤ ꯃꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯑꯣꯏꯗꯦ ꯌꯨꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯑꯃ ꯐꯥꯎꯔꯛꯀꯗꯧꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯁꯃꯤꯜ ꯑꯗꯣ ꯄꯤꯕꯅꯤ ꯃꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯂꯣꯏꯅ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯀꯥꯟꯅꯗꯕꯗꯅꯦ ꯅꯪꯅꯅꯦ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯄꯥꯈꯟꯗ ꯈꯟꯖꯤꯟꯒꯅꯨ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯄꯪꯀꯤꯗ ꯀꯤꯁꯜꯂꯛꯑꯅꯤ ꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯁꯦ ꯅꯪꯅ ꯅꯃꯤꯠ ꯅꯃꯥꯏ ꯄꯥꯡꯗ꯭ꯔꯤꯕ ꯃꯇꯝ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯂꯦꯞꯂꯒꯗꯕꯅꯤ ꯃꯦꯝꯊꯣꯏꯅ ꯍꯣꯏ ꯑꯗꯣ ꯄꯨꯝꯅꯃꯛꯇꯨ ꯑꯣꯏꯗꯨꯅꯁꯨ ꯑꯃꯨꯛꯇꯪꯗꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯕꯅꯗꯤ ꯐꯩ ꯍꯌꯦꯡ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯀꯥꯟꯗꯅꯦ ꯏꯍꯦ ꯍꯥꯏꯅ ꯋꯥꯖꯍꯧꯒꯗꯧꯔꯤꯕꯁꯦ ꯅꯪ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯊꯣꯏꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯣꯆꯧꯕꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯁ ꯑꯩ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯑꯃꯥꯏꯕꯤ ꯂꯩꯔꯥꯛ ꯑꯗꯣ ꯃꯍꯥꯛ ꯀꯧꯔꯨꯔꯒꯦ ꯏꯃꯨꯡ ꯑꯁꯤꯗ ꯍꯨꯝꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯑꯁꯦ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤ ꯍꯨꯝꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯍꯜꯂꯒꯦ ꯐꯔꯦ ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯅꯊꯧꯗꯣ ꯇꯧꯖꯔꯨꯔꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤꯕꯀꯣ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯁꯤꯗ ꯁꯦꯜ ꯑꯃꯨꯛ ꯇꯤꯟꯅꯅꯕ ꯊꯕꯛ ꯌꯥꯝꯅ ꯁꯤꯜꯂꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯇꯝꯗꯨ ꯃꯆꯤꯟ ꯊꯤꯕꯗ ꯉꯥꯏꯔꯤ ꯃꯦꯝꯊꯣꯏꯅ ꯃꯈꯨꯠꯇ ꯁꯨꯝꯆꯤꯠ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯑꯃꯗꯤ ꯆꯥꯛꯈꯨꯝ ꯑꯗꯨꯕꯨ ꯋꯥꯏ ꯁꯤꯠꯂꯝꯃꯤ ꯃꯄꯥꯟꯗꯅ ꯃꯀꯨꯕꯣꯛꯀ ꯃꯄꯨꯔꯣꯏꯕꯒꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯁꯥꯁꯨ ꯈꯤꯔꯨꯝ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯋꯥꯏ ꯇꯥꯁꯤꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯏ ꯃꯦꯝꯊꯣꯏ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛꯀꯁꯨ ꯇꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯤꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯤ ꯏ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯃꯤꯒꯤ ꯌꯦꯅꯈꯥꯁꯤꯗ ꯀꯞꯂꯔꯤꯕꯁꯤꯕꯣ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯀꯞꯂꯛꯏ ꯃꯦꯝꯊꯣꯏꯅ ꯃꯃꯥꯅꯒ ꯐꯨꯕꯤꯕꯒꯤ ꯀꯤꯗꯅ ꯆꯦꯜꯂꯛꯏꯕ ꯖꯥꯠꯂꯅꯦ ꯃꯍꯥꯛ ꯑꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏ ꯁꯣꯛꯅꯁꯨ ꯀꯞꯄꯤ ꯍꯥꯏꯋꯥꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯨꯝꯆꯤꯠ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗꯨꯗ ꯈꯪꯊꯥ ꯊꯥꯗꯔꯒ ꯃꯅꯤꯡꯂꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯃꯈꯛ ꯂꯩ ꯈꯣꯡꯕꯥꯟ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯗꯨꯗ ꯊꯋꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨ ꯐꯝꯗꯨꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯤꯁꯨꯝ ꯂꯥꯡꯅ ꯅꯥꯎꯄꯨꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯅꯤꯡꯊꯤꯅ ꯅꯥꯎꯁꯨꯝꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗꯤ ꯉꯝꯂꯔꯤ ꯃꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯁꯨꯝꯅ ꯈꯟꯖꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯅꯪꯒꯤ ꯈꯨꯏꯖꯤꯈꯥꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯁꯨ ꯁꯣꯏꯔꯦꯜ ꯑꯣꯏꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯐꯥꯎꯕꯒ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯅꯈꯤꯕꯅꯤ ꯑꯃꯥꯏꯕ ꯀꯣꯟꯗꯨꯝꯅ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯟꯗꯨꯅ ꯇꯧꯕ ꯇꯥꯔꯤ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯆꯥ ꯀꯌꯥ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯁꯤꯗ ꯍꯩꯕꯣꯡ ꯃꯈꯣꯡ ꯑꯁꯤꯗ ꯐꯨꯝꯗꯨꯅ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯁꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯂꯥꯛꯑꯣ ꯑꯁꯦꯡꯕꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯥꯏꯕ ꯀꯣꯟꯗꯨꯝꯒꯤ ꯊꯧꯁꯤꯜ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯤꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯍꯥꯠꯄ ꯑꯃꯗꯤ ꯇꯥꯏꯕꯪꯗ ꯍꯦꯛ ꯐꯥꯎꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯍꯥꯠꯄ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯂꯝꯃꯤ ꯈꯣꯡꯕꯥꯟ ꯃꯄꯥꯟ ꯑꯗꯨꯗ ꯊꯋꯥꯏ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯅ ꯑꯁꯨꯝ ꯀꯞꯂꯤ ꯃꯦꯝꯊꯣꯏꯁꯨ ꯃꯈꯣꯡ ꯑꯗꯨꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯐꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯌꯦꯅꯈꯥ ꯑꯁꯤꯗ ꯐꯝꯗꯨꯅ ꯀꯞꯂꯤꯕ ꯑꯁꯤꯕꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯅꯪꯕꯣ ꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯐꯤ ꯃꯔꯣꯜ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯂꯤ ꯃꯁꯝ ꯑꯗꯨꯁꯨ ꯃꯨꯁꯤꯟ ꯃꯨꯏ ꯑꯗꯨꯒ ꯂꯣꯏꯅ ꯐꯥꯗꯣꯛꯏ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯁꯨ ꯆꯦꯜꯂꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯑꯀꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯊꯃꯣꯏꯅꯨꯡꯗꯗꯤ ꯈꯜꯂꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ
ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯤꯌꯨ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯑꯉꯥꯡ ꯑꯁꯦ ꯃꯪꯂꯥꯟ ꯑꯗꯨꯗ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯉꯁꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯃꯨꯛ ꯎꯔꯕ꯫ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯉꯁꯤꯒꯤ ꯑꯁꯤꯕꯨ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯣ? ꯑꯩꯅ ꯀꯧꯕ ꯉꯥꯡꯕꯗ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯕꯖꯥꯠꯂꯥ? ꯁꯦ ꯀꯞꯂꯒꯅꯨ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯊꯋꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩ ꯏꯄ꯭ꯋꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯉꯣꯟꯗꯅꯦ ꯏꯄ꯭ꯋꯥꯗꯨ ꯄꯤꯔꯨ, ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯏꯄ꯭ꯋꯥ ꯍꯥꯏꯗꯤ ꯀꯅꯥꯅꯣ? ꯅꯪꯒꯤ ꯄꯤꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯗꯣ꯫ ꯑꯉꯥꯡꯗꯨꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯤꯝꯊꯣꯏ ꯃꯁꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯃꯨꯛꯁꯨ ꯃꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏ, ꯑꯦꯍꯦ ꯃꯁꯣꯡ ꯄꯪ ꯅꯥꯏꯗꯕ ꯑꯉꯥꯡ, ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯕꯨ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯥ? ꯃꯇꯨꯡꯗ ꯑꯗꯨꯝꯅꯒ ꯍꯥꯏꯔꯕꯗꯤꯅꯦ ꯅꯅꯝꯗꯣ ꯇꯠꯄ ꯃꯈꯩ ꯐꯨꯒꯗꯕꯅꯤ ꯌꯦꯡꯉꯨ꯫ ꯑꯉꯥꯡ ꯑꯗꯨꯅ, ꯏꯃꯥ ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯥꯅꯤ, ꯅꯆꯥ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯏꯃꯥ? ꯍꯥ ꯅꯪꯕꯣ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ? ꯃꯦꯝꯊꯣꯏ ꯑꯗꯨꯉꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯥꯕꯨ ꯃꯔꯤꯗ ꯉꯥꯏꯔꯤꯕ ꯏ ꯃꯇꯨꯝ ꯑꯗꯨꯕꯨ ꯁꯤꯌꯣꯝꯅꯨꯡ ꯑꯗꯨꯃꯛꯇꯗ ꯀꯥꯏꯍꯟꯈꯤꯕ ꯑꯗꯨ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯑꯃꯨꯛ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕ? ꯑꯉꯥꯡ ꯑꯗꯨꯅ, ꯏꯃꯥ ꯅꯆꯥ ꯑꯩꯗꯤ ꯈꯁꯥ ꯑꯄꯨꯝꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕ ꯌꯥꯗꯕ ꯑꯩꯕꯨ ꯃꯍꯥꯛꯅ ꯏꯃꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯊꯨꯒꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏꯕꯨꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯤꯔꯤ꯫ ꯑꯩꯒꯤ ꯏꯈ꯭ꯋꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀꯜꯂꯕ ꯊꯧꯔꯤ ꯑꯗꯨꯅ ꯆꯦꯠꯅ ꯀꯤꯁꯤꯟꯈꯤꯕꯅ, ꯃꯍꯥꯛꯀꯤ ꯂꯧꯅꯝꯅ ꯂꯥꯡꯒꯣꯏ ꯆꯟꯈꯤꯕꯅ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯅꯨꯡꯗ ꯇꯥꯔꯤ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯀꯠꯄꯤꯅꯕ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯏꯊꯟꯇ ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯖꯗ꯭ꯔꯤ꯫ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯦ ꯑꯩꯍꯥꯛ꯫ ꯃꯍꯥꯛꯀꯤ ꯌꯥꯊꯛꯇꯨ ꯏꯟꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯁꯤꯌꯣꯝꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯑꯩꯅ ꯍꯥꯠꯇꯨꯅ ꯊꯋꯥꯏ ꯂꯧꯔꯤ꯫ ꯃꯁꯤꯅ ꯑꯃꯥꯏꯕ ꯃꯍꯥꯛꯀꯤ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯅ ꯏꯃꯥ ꯅꯪꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯏꯄ꯭ꯋꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯩꯅ ꯂꯧꯕ ꯇꯥꯔꯤ꯫ ꯏꯄ꯭ꯋꯥ ꯑꯗꯣ ꯄꯨꯗꯨꯅ ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯊꯋꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯃꯦꯝꯊꯣꯏ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯋꯥꯐꯝ ꯀꯌꯥꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯁꯤꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯃꯛꯅꯤ, ꯀꯁꯥ ꯑꯄꯨꯝꯕꯅꯤ꯫ ꯃꯍꯥꯛꯀ ꯀꯨꯏꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯕ ꯆꯨꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯕꯦꯝꯃ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯟꯈ꯭ꯔꯣ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠ ꯊꯥꯕꯥꯠ ꯑꯐꯕ ꯃꯇꯝ ꯑꯃꯗ ꯏꯆꯥꯒꯤ ꯁꯔꯨꯛ ꯈꯔ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯇꯝꯂꯛꯀꯦꯀꯣ꯫ ꯅꯪꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯅꯪ ꯍꯟꯈ꯭ꯔꯅꯨ꯫ ꯃꯐꯝ ꯀꯩꯗꯅꯣ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯣꯀꯣ꯫ ꯑꯉꯥꯡ ꯑꯗꯨꯅ, ꯃꯗꯨ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯆꯤꯡꯅꯤꯡꯕ ꯃꯇꯝꯗ ꯑꯃꯍꯦꯛꯇꯗ ꯆꯤꯡꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯂꯕꯗꯤ ꯑꯩꯁꯨ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯦꯝꯊꯣꯏꯅ, ꯃꯇꯝꯁꯦ ꯑꯍꯤꯡꯁꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯄꯥꯟꯁꯤꯗꯅꯦ ꯅꯃꯥ ꯑꯩ ꯏꯊꯟꯇ ꯂꯩꯕꯗ ꯑꯀꯤꯕ ꯐꯥꯎꯔꯤ꯫ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦꯀꯣ, ꯅꯪꯁꯨ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯊꯋꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯕꯨ ꯄꯨꯗ꯭ꯔꯤ ꯃꯈꯩ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯄ꯭ꯋꯥꯒꯤ ꯊꯋꯥꯏꯕꯨ ꯂꯧꯗꯨꯅ ꯁꯣꯏꯗꯅ ꯄꯨꯈꯤꯒꯅꯤ ꯑꯩꯅ꯫ ꯃꯦꯝꯊꯣꯏꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, ꯍꯦ ꯅꯪ ꯃꯇꯣꯏꯅꯔꯥ? ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯆꯠꯂꯣ, ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ꯫ ꯅꯍꯥꯛꯇꯤꯅꯦ ꯁꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯄꯤꯕꯨꯡꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯐꯥꯎꯔꯛꯀꯗꯧꯔꯤꯕ꯫ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯕꯨ ꯂꯧꯗꯨꯅ ꯄꯨꯒꯗꯧꯔꯤꯕ? ꯑꯉꯥꯡ ꯑꯗꯨꯅ, ꯑꯩꯗꯤ ꯄꯨꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯄꯨꯗꯅꯅꯦ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯣꯏ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯦꯝꯊꯣꯏꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯊꯋꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯨꯅ ꯌꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯕꯥꯛꯅ ꯊꯥꯔꯤꯕ ꯑꯗꯨ ꯃꯪꯂꯥꯟꯗ ꯊꯥꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯕꯥꯛ ꯑꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨꯗꯤ ꯊꯋꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯩꯅꯥ ꯑꯣꯏꯅ ꯐꯥꯎꯔꯔꯤ꯫
Chaina adu phawbada angang adu sauningmana hairei. Aingonda phuraba. Aibu phuraba. Phai khangani dana. Nangna kaidodoriba. Thawai angang nupi adu manatol adu sor kanna kanna kamduna memthoigi akoiba aduda koirei hek leirami. Aduga memthoigi mabung mapa khoidong makha aduda phalhekta chungsinkhirami. Mataw aduda memthoigi pakhatpana loiri. Kadai chakre. Hausiki lamhenbi angang adu. Aingonda chungsilakhiba natra. Mahaki dubo kadai da lekre. Mahangnadi koithi hek thijari adubu thawai angang nupi adudi nawpham manung aduda khanduna tasinduna leikre. Mathangi numitni mamsilakpa matam adudagi memthoi adu masa adu hawai kakatpasu ngamdri aduga mabuk manung adusu lengba thinbana yadri. Akanba Chaina adubu khangba ngamdraduna makhol thongna amuksu laujai. Mamittagi mapi taduna amuksu kapsai. Ibo chawbana chanchatchatuna amaibi leirangbu kaurure. Amaibi leirangna mayoknabi nupi amaga loinaduna yum manung aduda cheksin thawrang kaya lokhatli. Mapandana ibo chawbaga themungana mathamoy adu pakhatna leiri. Ibo chawbana mathamoyda ningjai. He taibong palbu senbiriba mapu isu amatadi asoi angam yaudana taibong pal ase phawbu ngamba pinabiyuko. Imungdani amaibi leirangdi mamit aduna uriba mataw aduda angakpa ma oikri. Memthoigi bibunung asida musuk muba amana khanduna tasinduna leiriba adu uri. Madu ubada mathanta mathabakta yejeri. Padhaduna leirabadi khudongthiba soidana nangba tari khanduna khudak aduda leimang khurimnaba hana thawrang tawri. Musuk muna leiriba adubu tanthokhinaba hana hotnarakli. Wafam asi ibo chawba amadi thembungdasu loina haiduna khanghalli. Masibu tabada amukka hena pakhatpa mipaiba haibadu oikri. Amaibi leirangna laikanna tairi adubu kunduna leiriba amuba adu mapanda tholo haiba suya he yaramdi. Anam kansinduna adumak khanduna leirami. Leira masigine phattaba thawai amubi ase onthokna suyamna anam katkheda. Aina talaba asi phobadane chatrine bha ase. Nangna ngambra aina ngambra haibado yengba taridana. Mayai kallaba laison sonba haurakli. Tayet mana ahum aduna memthoigi mabung mapa aduda nanthaba matam aduda mahaki bibungda khanduna leiriba amuba adu khanduna leiba ngamlakji. Masada phan chongbagum tawrakli. Mahangna sumna tawraklaba asida memthoidi masa aduda lengba thinba oina thokri. Mikup amagi tungda amuba saktam adu mafam aduda leiba ngamlaktraduna khoidokha adudagi sat leithokri. Aduga yum adugi ahoba makhul amada phul phawdoktuna chatkirami. Leirangdi masi pumba mamina uhawi. Mayongnabi nupi aduga loinana angang adubu taibangda phawraknaba ngamnaba hotnarami. Adubu angang aduna taibangda phawrakpa matamdadi thawai yaudraba asiba hakchang oina adumak tholaki. Memthoidi masado adumak lekthakri. Amaibi leirangna thuna mapanda tholaktuna pau adubu tamlami. Tada nasunu pase sina pokla mamagi bibungda siri. Wafam ase tabada makhoi anigi thamoidi mase tana kaikibagum thoklari. Imungda thuna changsilli aduga sireba angang adubu yengi. Madubu yenglaga mapu amadi mapa makhoi anidi mitagi mapi taduna kapsari. Angang adu khatsa apumba haibadu oiri. Laikai aduda leiba ahal amabu thauram pangthokpinanaba kaurami. Atai atopa miyam amasu makhoigi yum aduda tinduna leirari. Memthoidu adumak wakhan tadri. Maha khangdringeida asiba angang adugi mathau mangam pangba loisinnaba hana hotnarami. Ahal nupa aduna leibaki chaphu amada leiron chanduna kasa apumba adubu phajana hapsilli. Madugi mathaktasu laron chena thaduna khumjilli. Payana chena kisi kiduna chaphu adubu turen khonung tamna puduna lakli. Nupa aduna chaphu adubu kadaida phumsige haina asum yenglakpa matamda asi heibong pambi ama horiba adubu uri. Oh, asi haibong makhung asida leiba ase tawduna hekta phumlagi. Handaki matang asida karigumba kharagi liklamsu phangnanaba hotnaragi. Asi khanduna nupa amana asi haibong makhung aduda leiba adu tawkhairi. Madugi manungda asiba hakchang yauba chaphu adu phumjilami. Ahing thenglaba matamni taibang kanagi chamin phangdraba matam asida amaiba saba kodum adu mathanta turen khonung tamna laklami. Mahangna lakliba asi chaphu aduda phumjankiba mafam adubu thiba laklibani. Chaphu adubu lauthokduna angang adugi khauri adubu thakke haiduna tawribani.
ꯑꯁꯤꯒꯨꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯈꯧꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯐꯨꯝꯗꯨꯅ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯅ ꯆꯐꯨ ꯀꯣꯠꯊꯣꯛꯇꯨꯅ ꯍꯨꯔꯥꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯕꯨ ꯁꯪꯗꯥꯏꯔꯤ꯫ ꯃꯃꯥꯡꯊꯛꯇ ꯂꯩꯔꯣꯜ ꯆꯟꯗꯨꯅ ꯐꯨꯝꯈ꯭ꯔꯕ ꯆꯐꯨ ꯀꯌꯥ ꯑꯃ ꯂꯩꯔꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯧꯈꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯀꯌꯥꯔꯛ ꯊꯦꯡꯅꯈ꯭ꯔꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯈꯪꯈ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯆꯐꯨ ꯐꯨꯝꯐꯝ ꯑꯁꯤ ꯃꯐꯝ ꯑꯁꯦ ꯍꯣꯡꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯍꯩꯕꯣꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯨꯝꯂꯤꯕꯅꯤ꯫ ꯃꯥꯏꯕ ꯀꯣꯟꯗꯨꯝ ꯑꯗꯨ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃꯠꯇꯁꯨ ꯂꯣꯏꯅꯕ ꯅꯠꯇꯦ꯫ ꯂꯣꯏꯅꯗꯅ ꯆꯠꯄ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ꯫ ꯇꯨꯔꯦꯟ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯗꯤ ꯎꯗ꯭ꯔꯤ꯫ ꯃꯝꯒ ꯃꯝꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯁꯥ ꯑꯗꯨ ꯑꯀꯤꯕꯁꯨ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯣ ꯅꯨꯡꯊꯤꯁꯨ ꯅꯣꯡꯃꯪꯂꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯆꯤꯛ ꯆꯤꯛꯄ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯆꯐꯨ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯥꯏꯕ ꯀꯣꯟꯗꯨꯝꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤ ꯑꯗꯨꯗ ꯑꯉꯥꯡ ꯈꯔꯅ ꯄꯨꯟꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯇꯥꯕꯗ ꯃꯤꯍꯨꯜ ꯑꯗꯨ ꯊꯛꯇ ꯆꯦꯟꯈꯠꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯛꯇꯨꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯈꯤꯕ ꯐꯨꯝꯈꯤꯕ ꯍꯛꯆꯥꯡ ꯀꯌꯥꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯛꯐꯝ ꯀꯥꯏꯅ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯕꯗꯨ ꯑꯣꯏꯈ꯭ꯔꯤ꯫ ꯃꯃꯥꯡꯊꯛꯇ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯈꯤꯗꯕꯅꯤ꯫ ꯑꯃꯥꯏꯕ ꯀꯣꯟꯗꯨꯝ ꯑꯗꯨ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯑꯁꯤ ꯍꯩꯕꯣꯡ ꯑꯃꯅ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯎ ꯃꯔꯨꯝ ꯑꯗꯨꯗ ꯂꯣꯠꯀꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯡ ꯃꯄꯥ ꯑꯗꯨꯋꯥꯏꯗꯒꯤ ꯑꯉꯥꯡ ꯃꯀꯣꯛ ꯑꯃ ꯁꯠ ꯐꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯣꯏꯔꯦ? ꯅꯪꯕꯨ ꯑꯩꯅ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯀꯅꯥ ꯑꯃꯅ ꯐꯠꯇ꯭ꯔꯕ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯂꯧꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯕꯨ ꯂꯧꯕ ꯉꯝꯂꯕ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯅ ꯑꯩꯉꯣꯟꯗ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯑꯃ ꯍꯥꯞꯄꯤꯔꯛꯂꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯍꯟꯕ ꯇꯥꯔꯦꯗꯣ." ꯋꯥꯐꯝ ꯑꯁꯤꯗ ꯀꯣꯟꯗꯨꯝ ꯑꯗꯨ ꯃꯁꯥꯅ ꯃꯔꯥꯟ ꯄꯨꯝꯕ ꯌꯥꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯂꯤ, "ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯃ ꯌꯣꯝꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯀꯣꯟꯗꯨꯝꯕꯨ ꯅꯝꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯥꯠꯂꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯀꯣꯟꯗ ꯂꯣꯏꯅ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯍꯧꯕ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤ ꯃꯔꯤ ꯃꯔꯤ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯤꯟꯗꯨꯅ ꯂꯩꯔꯔꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯅꯕꯁꯦ꯫ ꯅꯪꯒꯨꯝꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯏꯕꯪ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯅꯪꯗꯤ ꯑꯁꯨꯝꯅ ꯁꯤꯕ ꯑꯁꯤꯅ ꯑꯐꯕ ꯑꯣꯏꯔꯕꯅꯤ." ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥꯒꯤ ꯊꯋꯥꯏꯕꯨ ꯍꯤꯡꯊꯠꯊꯠꯇꯨꯅ ꯍꯥꯠꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯃꯥꯏꯕ ꯀꯣꯟꯗꯨꯝ ꯑꯣꯏꯔꯦꯀꯣ꯫ ꯃꯔꯥꯅ ꯃꯄꯣꯠ ꯐꯥꯖꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯍꯥꯠꯂꯤꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕꯅꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ." ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯀꯣꯟꯗꯨꯝꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯃꯪ ꯑꯗꯨꯗ ꯄꯨꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯀꯩꯅ ꯑꯣꯏꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯃꯔꯨ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯥꯔꯤ ꯃꯣꯃꯣꯝ ꯄꯣꯛꯇꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯈꯤꯔꯝꯃꯤ꯫